ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯀꯣꯜ ꯁꯦꯟꯅꯕꯤ ꯊꯥꯕꯜꯂꯩ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯇꯅꯤꯁꯀꯥ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯏꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯍꯜꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯤꯡ ꯁꯤꯟꯊꯥꯉꯝꯕ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯁꯤꯟꯊꯥꯉꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡ ꯑꯁꯤꯒꯤ ꯃꯤꯡꯅ ꯂꯨꯍꯦꯟꯁꯅꯥ ꯀꯧꯔꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯈꯤꯕ ꯃꯍꯥꯛꯀꯤꯅ ꯌꯥꯝꯅ ꯅꯛꯅ ꯇꯤꯟꯅꯕ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯂꯨꯍꯦꯟꯁꯅꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ꯫ ꯂꯨꯍꯦꯟꯁꯅꯥꯒꯤ ꯃꯃꯥꯟꯅꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯣꯏꯔꯩ ꯂꯥꯛꯄ ꯀꯧꯔꯝꯃꯤ꯫ ꯍꯌꯦꯡ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯂꯥꯛꯄ ꯂꯨꯍꯦꯟꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯀꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯂꯥꯛꯄꯒꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯐꯃꯨꯡ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯂꯝꯃꯦꯟ ꯁꯅꯥ ꯃꯁꯥꯃꯛ ꯌꯥꯎꯗꯨꯅ ꯃꯅꯥꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯁꯣꯏꯕ꯭ꯔꯥ ꯁꯣꯏꯗꯕ꯭ꯔꯥ, ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯐꯝ ꯀꯔꯤ ꯀꯔꯤ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯂꯨꯍꯦꯟꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯁꯤꯒꯁꯦ ꯃꯐꯝ ꯆꯥꯅ ꯊꯝ, ꯃꯐꯝ ꯆꯥꯅ ꯆꯥꯅ, ꯃꯤ ꯂꯥꯛꯄꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ, ꯃꯖꯥꯏꯕꯨꯡ, ꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯍꯦꯟꯁꯅꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯁꯦꯟꯅꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤ, ꯊꯥꯕꯜꯂꯩ ꯑꯃꯗꯤ ꯊꯥꯕ, ꯑꯇꯣꯞꯄ ꯑꯍꯜ ꯈꯔ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯉꯁꯤ ꯅꯣꯡꯃꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯄꯨꯟꯅ ꯂꯩꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯑꯗꯨꯗꯒꯤꯅꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯇꯧꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯥꯕꯜꯂꯩꯅ ꯎꯕ ꯐꯪꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ꯫ ꯊꯥꯕꯜꯂꯩ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯊꯝꯕꯥꯜꯗ ꯍꯪꯂꯛꯏ, ꯊꯝꯕꯥꯜ, ꯀꯩꯅꯣ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯈꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯁꯦ ꯀꯩ ꯂꯩꯕꯖꯥꯠꯅꯣ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ? ꯊꯝꯕꯥꯜꯁꯨ ꯊꯕꯛ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, ꯍꯌꯦꯡꯁꯦ ꯃꯖꯥꯏꯕꯨꯡꯉꯣꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯂꯩꯕꯗꯣ, ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯂꯥꯛꯄꯗꯣ ꯀꯣꯅꯨꯡꯗ ꯂꯥꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯀꯣꯅꯨꯡ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯣ, ꯑꯗꯣ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ, ꯃꯔꯛ ꯑꯃ ꯀꯣꯅꯨꯡꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯝꯕꯅꯤ꯫ ꯅꯪꯒꯗꯤ ꯊꯦꯡꯅꯔꯝꯈꯤꯔꯣꯏ꯫ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤ, ꯃꯁꯛꯁꯨ ꯈꯪꯗꯦ꯫ ꯍꯣꯏꯁꯦ, ꯑꯗꯣ ꯑꯁꯣꯝꯒꯤꯁꯦ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯣꯝꯒꯤ ꯁꯦꯡꯗꯣꯛꯂꯒ ꯑꯁꯤꯒꯤ ꯄꯔꯦꯡꯁꯤꯃ ꯉꯔꯥꯡꯒꯤ ꯂꯩꯗꯣ ꯊꯥꯖꯤꯜꯂꯝꯃꯁꯤ꯫ ꯍꯣꯏ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯊꯨꯅ ꯁꯨꯔꯒ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯍꯟꯁꯦ꯫ ꯍꯣꯏ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯅꯍꯥꯟ ꯃꯈꯩ ꯍꯟꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯈꯔ ꯉꯟꯅ ꯃꯈꯣꯏ ꯂꯩꯀꯣꯜ ꯁꯦꯟꯅꯕꯤ ꯑꯍꯨꯝꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥꯕꯜꯂꯩꯒꯤ ꯌꯨꯝꯗꯅꯤ꯫ ꯊꯥꯕꯜꯂꯩꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯩ꯫ ꯃꯃꯥ ꯃꯄꯥꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯒ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯊꯥꯕꯜꯂꯩꯒꯤ ꯃꯄꯥꯒꯅ ꯄꯣꯛꯂꯝꯕ ꯃꯆꯥ ꯑꯃ ꯃꯈꯣꯏ ꯑꯍꯨꯝ ꯂꯩ꯫ ꯊꯥꯕꯜꯂꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤꯉꯩꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯆꯪꯂꯛꯏ, ꯑꯗꯨꯒ ꯊꯥꯕꯜꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯉꯁꯥꯏ ꯍꯜꯂꯛꯄꯗꯤ ꯐꯅ ꯉꯟꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯈꯛꯇ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤꯕꯁꯤꯕꯣ? ꯉꯁꯥꯏ ꯃꯈꯩ ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯒꯦ ꯅꯪꯕꯣ, ꯍꯥ? ꯏꯃꯥꯇꯣꯟ, ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯤꯉꯩ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯩ ꯆꯥꯛꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯨ ꯉꯥꯛꯇꯅꯤ, ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯑꯃꯨꯛꯅꯦ ꯃꯇꯝ ꯂꯧꯔꯒ ꯂꯩꯔꯅꯨ꯫ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯂꯩꯍꯧꯕꯅꯤ, ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ, ꯑꯗꯨꯒ
ꯁꯣꯔ ꯁꯥꯡꯅ ꯍꯣꯗꯣꯛꯂꯒ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯃꯃꯥ ꯂꯥꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯀꯩꯅꯣ ꯆꯥꯛ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯍꯧꯔꯤꯒꯦ?" "ꯆꯐꯨ ꯃꯍꯤꯗꯣ ꯊꯥꯡꯒꯠꯄꯗ ꯃꯉꯥꯏꯍꯧꯔꯤ, ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯦ ꯍꯥꯏꯍꯧꯕꯅꯤ." "ꯑꯦ, ꯉꯁꯥꯏ ꯍꯜꯂꯛꯄꯗꯤ ꯐꯅ ꯀꯨꯏꯈ꯭ꯔꯕꯗꯥꯏꯅꯦ, ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯈꯛꯇ ꯆꯥꯛ ꯊꯣꯡꯒꯠꯄꯗ ꯉꯥꯏꯔꯦ ꯍꯥꯏꯁꯤꯕꯣ?" ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, "ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯤꯉꯩꯗ ꯊꯦꯡꯕꯅꯦꯌꯦ, ꯃꯤ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯗꯨꯗꯤ ꯊꯨꯅ ꯂꯣꯏꯁꯤꯟꯖꯔꯅꯤ ꯀꯩꯅꯣ." "ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯗ ꯉꯥꯏꯔꯤꯕꯗꯨꯅ ꯀꯌꯥꯝ ꯊꯨꯅ ꯂꯣꯏ ꯉꯝꯗꯣꯏꯅꯣ? ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯥꯏꯔꯗꯤꯅꯦ ꯍꯦꯟꯅ ꯊꯦꯡꯅꯕ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ꯫ ꯍꯦꯔꯥ, ꯃꯥꯁꯨ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯄꯣꯠ ꯅꯠꯇꯦꯗ, ꯆꯥꯛꯇꯣ ꯊꯦꯡꯂꯒꯅ ꯃꯥ ꯆꯥꯛ ꯄꯤꯖꯗ꯭ꯔꯒ ꯂꯣꯏꯔꯦ." "ꯑꯦ, ꯆꯥꯛ ꯊꯦꯡꯕ ꯊꯦꯡꯗꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯌꯦꯕ, ꯑꯩꯅ ꯍꯥꯏꯗꯤ ꯉꯁꯥꯏꯗꯒꯤ ꯍꯜꯂꯛꯂꯒ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯁꯤꯅꯤ꯫ ꯍꯩ, ꯃꯤꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯤ ꯂꯣꯏꯖꯔꯅꯤ ꯀꯩꯗꯧꯔꯒꯦ, ꯌꯥꯔꯦ ꯇꯣꯛꯑꯣ, ꯂꯣꯏꯁꯤꯜꯂꯛꯑꯅꯤꯕ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯐꯦꯠ ꯂꯥꯎꯔꯒ ꯃꯁꯥꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯂꯩꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯗꯤ ꯃꯈꯨꯠꯇꯨ ꯆꯣꯛ ꯍꯥꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯆꯥꯏꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯊꯥꯕꯜꯂꯩꯅ ꯃꯊꯟꯇ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯥꯕꯜꯂꯩꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯥꯕꯜꯂꯩ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯃꯨꯡ ꯃꯪꯒꯣꯜ ꯋꯥꯏꯔꯝ ꯁꯤꯠꯄ ꯇꯩꯕ ꯑꯗꯨꯗꯒꯤ ꯃꯁꯥꯗꯨ ꯑꯃꯨꯛ ꯏꯔꯨꯖꯊꯣꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯍꯧꯒꯠꯀꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯍꯧꯒꯠꯂꯛꯄꯗ ꯋꯥꯏ ꯇꯩꯔꯤꯕ ꯃꯪꯒꯣꯜ ꯑꯗꯨꯗ ꯅꯦꯠꯂꯨꯕꯗ ꯂꯩꯕꯥꯛ ꯑꯗꯨ ꯂꯣꯏꯅ ꯄꯣꯛꯈꯥꯏꯔꯦ꯫ ꯇꯧꯔꯤꯕꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯂꯤꯕ ꯊꯥꯕꯜꯂꯩꯅ ꯎꯔꯦ꯫ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯃꯥꯅ ꯎꯍꯧꯗꯕꯗꯒꯤ ꯁꯣꯏꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗ꯭ꯔꯒ ꯊꯥꯕꯜꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ, "ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯈꯣꯡꯗ ꯂꯣꯏꯅ ꯅꯞꯄꯦꯗꯅ ꯁꯤꯗꯤ, ꯃꯪꯒꯣꯜ ꯑꯁꯤ ꯂꯣꯏ ꯄꯣꯛꯈꯥꯏꯔꯦꯅꯦ ꯁꯤꯗꯤ, ꯍꯩꯃꯥ, ꯍꯩ, ꯑꯩꯈꯣꯏ ꯇꯨꯝ ꯍꯧꯒꯠꯂꯛꯀꯗꯕ ꯋꯥꯠꯂꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ? ꯍꯥ? ꯅꯪꯕꯨ ꯃꯪꯒꯣꯜ ꯑꯁꯤ ꯄꯣꯛꯈꯥꯏꯗꯅꯕ ꯃꯊꯛ ꯑꯁꯤꯗ ꯐꯤ ꯐꯠꯇꯕ ꯑꯃ ꯊꯥꯔꯒ ꯊꯝꯃꯁꯨ ꯌꯥꯏ꯫ ꯏꯁ, ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯌꯦꯡꯉꯣ, ꯈꯣꯡꯁꯦ ꯂꯩꯈꯣꯝ ꯉꯥꯛꯇ ꯁꯤꯗꯤ." ꯊꯥꯕꯜꯂꯩ ꯈꯨꯝꯗꯦ꯫ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯍꯦꯟꯅ ꯉꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯏ, "ꯍꯦ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ? ꯍꯥ? ꯅꯅꯥꯗꯣ ꯄꯪꯕ ꯅꯪꯕꯨ? ꯌꯦꯡꯉꯨꯅꯦꯁꯦ, ꯅꯪꯒꯤꯁꯤ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ꯫ ꯊꯕꯛ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯆꯨ ꯇꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯋꯥꯏ ꯇꯩꯔꯦ ꯑꯩꯈꯣꯏ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯎꯍꯧꯗ꯭ꯔꯗꯤ ꯅꯦꯠꯂꯒ ꯄꯣꯛꯈꯥꯏꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯁꯟꯊꯤꯌꯥꯟ ꯃꯀꯣꯛ ꯑꯁꯤꯗ ꯈꯟꯗꯦꯅꯦꯁꯦ꯫ ꯃꯁꯦ ꯃꯀꯣꯛ ꯑꯁꯦ ꯊꯨꯒꯥꯏꯔꯒ ꯐꯗꯧꯅꯤ ꯃꯁꯤ꯫ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯣ, ꯈꯔ ꯍꯦꯛ ꯉꯥꯡꯂꯨꯔꯒꯅ ꯂꯦꯝꯖꯕꯤ ꯀꯩꯁꯨ ꯂꯥꯟꯖꯗꯕꯤ ꯁꯥꯗꯅ ꯃꯁꯤꯗꯩꯁꯤꯗ꯫ ꯅꯪꯅ ꯈꯜꯂꯤꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯅꯪꯅ ꯆꯨꯝꯕ ꯁꯛꯏꯁꯤꯔꯣ? ꯍꯥ? ꯅꯪꯅ ꯆꯨꯝꯕ ꯁꯛꯏꯁꯤꯔꯩꯕ? ꯅꯪꯅ ꯆꯨꯝꯕ ꯁꯛꯏꯕ꯭ꯔో? ꯆꯤꯟꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯀꯜꯂꯕꯅꯤꯅ ꯂꯩꯀꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯍꯦꯛꯇ ꯇꯥꯕ, ꯁꯣꯝꯗ ꯇꯤꯟ ꯆꯪꯂꯤꯕꯁꯤꯗꯤ ꯃꯣꯏꯅꯗꯤ ꯎꯗꯕ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯊꯥꯕꯜꯂꯩ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯕꯜꯂꯩꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯆꯤꯟꯗ ꯏꯁꯧ ꯂꯥꯡꯂ ꯂꯥꯡꯂꯒ ꯊꯣꯛꯂꯛꯏ, "ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯏꯁꯧ ꯏꯔꯥꯡꯉꯣ, ꯅꯣꯡꯉꯥꯜꯂꯛꯄꯒ ꯏꯁꯧ ꯍꯥꯟꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯂꯛꯄꯗ ꯃꯪꯒꯣꯜꯒꯤ ꯂꯩꯕꯥꯛ ꯀꯥꯏꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯩꯅꯣ ꯂꯩꯕꯥꯛꯁꯤꯅ ꯂꯣꯏ ꯀꯥꯏꯔꯤꯁꯤꯅ ꯀꯩꯗꯧꯔꯦ ꯏꯃꯥ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯀꯃꯥꯏꯅ ꯀꯥꯏꯅꯣ ꯂꯩꯕꯥꯛꯁꯦ? ꯌꯦꯡꯉꯣ ꯏꯕꯦꯝꯃ, ꯋꯥꯏꯁꯤ ꯇꯩꯔꯦ ꯍꯥꯏꯔꯗꯤ ꯆꯠꯄ ꯌꯥꯅꯅꯕ ꯐꯤ ꯑꯄꯥꯕ ꯑꯃ ꯀꯔꯤ ꯑꯃ ꯊꯥꯎꯗꯅ ꯅꯠꯇꯦ, ꯑꯗꯨꯁꯨ ꯇꯧꯗꯦ꯫ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯎꯗꯅ ꯅꯦꯠꯂꯤꯕꯅꯤ, ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯦ ꯈꯔ ꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯉꯁꯥꯏ ꯃꯈꯩ ꯏꯁꯧ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯑꯩꯗꯤꯕ ꯇꯨꯝꯃꯒ ꯂꯣꯏ ꯀꯥꯏꯔꯦ꯫ ꯏꯆꯦ, ꯋꯥꯏꯗꯨ ꯇꯩꯔꯗꯤ ꯃꯤ ꯍꯧꯒꯠꯂꯛꯀꯗꯕ ꯋꯥꯠꯂꯤꯗꯣ, ꯃꯗꯨ ꯈꯪꯉꯕꯗꯤ ꯎꯍꯧꯗꯅ ꯅꯦꯠꯂꯕꯗꯤ ꯀꯥꯏꯅ ꯀꯣꯛꯇꯒ ꯑꯝꯇ ꯈꯟꯗ꯭ꯔꯕꯣ? ꯐꯤ ꯑꯄꯥꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯊꯥꯕ ꯃꯌꯥꯏ, ꯀꯔꯤ ꯀꯣꯛꯅꯣ ꯏꯆꯦ ꯀꯣꯛꯇꯨꯕꯣ?" ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯑꯃꯨꯛ, "ꯉꯥꯡꯔꯅꯨ ꯏꯕꯦꯝꯃ, ꯐꯅ ꯌꯥꯝꯅ ꯉꯥꯡꯉꯁꯨꯅꯦ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤꯅꯦ ꯑꯁꯤ." ꯊꯥꯕꯜꯂꯩ ꯇꯞꯅ, "ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡꯗꯗꯤ ꯑꯩ ꯐꯤ ꯑꯃ ꯑꯗꯨꯝ ꯊꯥꯔꯒꯦ."
ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯅꯀꯣꯛꯇ ꯍꯥꯞꯇꯕꯅꯦꯕ ꯍꯥꯞꯇꯕꯅꯦꯕ ꯅꯪꯅ ꯑꯩꯁꯦ ꯀꯔꯤꯝꯇ ꯎꯁꯤꯠꯇꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯅꯈꯣꯟ ꯈꯔ ꯅꯧꯊꯔꯒ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯁꯦ ꯃꯁꯤ ꯁꯤꯗ ꯂꯣꯏꯔꯗꯧꯕꯁꯤꯗ ꯃꯁꯤꯗ ꯑꯩꯕꯨꯅꯦ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯁꯤꯗ ꯑꯁꯨꯛꯌꯥꯝꯅ ꯁꯥꯎꯍꯜꯂꯤꯕꯁꯦ ꯅꯪꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯕ ꯊꯥꯕꯜꯂꯩ ꯋꯥ ꯑꯝꯇ ꯈꯨꯝꯗꯦ ꯑꯌꯨꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯊꯥꯕꯜꯂꯩꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯃꯃꯥ ꯇꯣꯝꯕꯤꯗꯨꯕꯨ ꯈꯝꯖꯤꯜꯂꯛꯏ ꯑꯁ ꯏꯃꯥ ꯌꯥꯔꯁꯦ ꯍꯌꯦꯡꯈꯩ ꯃꯔꯩ ꯊꯥꯔꯒ ꯊꯝꯖꯔꯅꯤ ꯉꯁꯤꯒꯤꯗꯤ ꯁꯣꯏꯈ꯭ꯔꯦ ꯌꯥꯔꯦ ꯑꯌꯨꯛꯁꯤꯗ ꯌꯥꯝ ꯐꯖꯗ꯭ꯔꯤ ꯇꯣꯛꯑꯁꯤ ꯂꯥꯛꯑꯣꯁꯦ ꯅꯈꯣꯡꯒꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯎꯁꯦ ꯂꯩꯕꯥꯛ ꯉꯛꯇ ꯉꯥꯏꯔꯤ ꯇꯧꯔꯤꯗꯣ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯅ ꯊꯦꯝꯖꯤꯜꯂꯛꯄꯗꯨꯗ ꯈꯔ ꯍꯟꯊꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯃꯃꯥꯡ ꯊꯣꯡꯗ ꯍꯥꯟꯅ ꯊꯣꯛꯇꯕꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯥꯕꯜꯂꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯇꯧꯔꯒ ꯂꯩꯀꯣꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤ ꯀꯣꯅꯨꯡꯗꯅ ꯉꯁꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯂꯥꯛꯄ ꯑꯌꯨꯛꯇ ꯊꯨꯡꯂꯕꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯔꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯄꯨꯟꯅ ꯎꯅꯔꯕ ꯇꯨꯡꯗ ꯂꯨꯍꯦꯟ ꯁꯅꯥ ꯑꯃꯗꯤ ꯄꯣꯏꯔꯩ ꯂꯥꯛꯄꯒꯤ ꯁꯦꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯡ ꯃꯄꯥ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯂꯥꯛꯄ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯄꯗ ꯃꯈꯨꯠꯅ ꯂꯩ ꯊꯥꯔꯒ ꯃꯆꯤꯟꯗꯅ ꯅꯣꯛꯂꯒ ꯂꯩ ꯊꯥꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯤꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯏ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯁꯤꯡꯗꯨ ꯊꯥꯒꯗꯕ ꯃꯐꯝꯗ ꯊꯝꯂꯒ ꯋꯥ ꯉꯥꯡꯂꯤ ꯄꯣꯏꯔꯩ ꯂꯥꯛꯄ ꯑꯗꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯂꯨꯍꯦꯟ ꯁꯅꯥꯗ ꯍꯪꯂꯛꯏ ꯃꯔꯨꯞ ꯂꯩꯀꯣꯜꯗ ꯂꯩ ꯊꯥꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯂꯩꯀꯣꯜ ꯑꯁꯤ ꯁꯦꯟꯅꯕ ꯅꯨꯄꯤꯔꯣ ꯃꯥꯅꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯁꯦꯟꯅꯅꯕ ꯅꯨꯄꯤ ꯑꯍꯨꯝ ꯊꯝꯃꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤꯒ ꯑꯗꯨꯒ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯂꯩꯁꯥꯕꯤꯅꯤ ꯂꯩ ꯊꯥꯔꯤꯕ ꯅꯨꯄꯤꯁꯤꯅ ꯊꯥꯕꯜꯂꯩ ꯀꯧꯏ ꯑꯗꯨꯒ ꯂꯩ ꯆꯥꯔ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅ ꯊꯝꯕꯥꯜ ꯀꯧꯏ ꯀꯔꯤ ꯂꯩ ꯊꯥꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯊꯥꯕꯜꯂꯩ ꯍꯥꯏꯕ ꯃꯥꯅꯤ ꯃꯥꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯣ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯔꯒꯅ ꯃꯍꯥꯛꯀꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯂꯩꯕꯅꯤ ꯄꯣꯏꯔꯩ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯅ ꯇꯥꯏ ꯁꯣꯝꯗꯁꯨ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯝꯕꯥꯜꯅ ꯄꯣꯏꯔꯩ ꯂꯥꯛꯄ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯁꯦ ꯃꯁꯛ ꯃꯇꯧꯒꯗꯤ ꯌꯥꯝ ꯐꯖꯕ ꯖꯥꯠꯅꯤꯗ ꯅꯪ ꯎꯔꯗꯤꯅꯦ ꯁꯣꯏꯗꯅ ꯉꯥꯎꯅꯤ ꯊꯥꯕꯜꯂꯩꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯒꯤ ꯑꯁꯥ ꯇꯧꯔꯒ ꯀꯩꯗꯧꯗꯣꯏꯕ ꯑꯣꯏꯔꯣꯏꯗꯕꯗ ꯊꯃꯣꯏ ꯀꯥꯔꯒ ꯇꯣꯛꯅꯕꯅꯤ ꯏꯕꯦꯝꯃ ꯀꯥꯏꯔꯒ ꯑꯗꯣ ꯑꯩꯗꯤ ꯃꯁꯛ ꯐꯖꯔꯁꯨ ꯐꯖꯗ꯭ꯔꯁꯨ ꯀꯩꯁꯨ ꯈꯟꯕꯤꯗꯦꯗ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯌꯥꯔꯦꯁꯦ ꯊꯕꯛꯁꯦ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯟꯁꯦ ꯋꯥꯔꯤꯅ ꯉꯝꯂꯒ ꯆꯠꯂꯒ ꯂꯩꯔꯦ ꯑꯩꯈꯣꯏꯅꯤꯁꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯂꯩꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯗꯨ ꯂꯩꯀꯣꯜꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯂꯤꯕ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄ ꯎꯕꯗ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩ ꯔꯥꯖꯀꯨꯃꯥꯔ ꯂꯨꯍꯦꯟ ꯁꯅꯥ ꯄꯣꯏꯔꯩ ꯂꯥꯛꯄꯕꯨ ꯃꯁꯛ ꯇꯥꯛꯂꯛꯏ ꯊꯥꯕꯜꯂꯩ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯃꯃꯤꯡꯅ ꯄꯣꯏꯔꯩ ꯂꯥꯛꯄ ꯀꯧꯕꯅꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯄꯣꯏꯔꯩ ꯂꯥꯛꯄꯗ ꯍꯦꯟꯅ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯂꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯄꯣꯏꯔꯩ ꯂꯥꯛꯄꯗꯤ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯊꯥꯕꯜꯂꯩꯒꯤ ꯃꯁꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯂꯨꯍꯦꯟ ꯁꯅꯥ ꯃꯁꯛ ꯇꯥꯛꯄ ꯂꯣꯏꯔꯕ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯗꯨ ꯂꯩꯀꯣꯜ ꯑꯗꯨ ꯊꯨꯡꯅ ꯌꯦꯡꯕ ꯆꯠꯂꯤ ꯄꯣꯏꯔꯩ ꯂꯥꯛꯄꯗꯤ ꯊꯥꯕꯜꯂꯩꯗ ꯑꯗꯨꯃꯛ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯨꯍꯦꯟ ꯁꯅꯥꯅ ꯄꯣꯏꯔꯩ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯀꯔꯝꯕ ꯃꯐꯝꯗ ꯂꯝ ꯌꯦꯡꯕ ꯆꯠꯀꯅꯤ ꯍꯪꯕꯗ ꯄꯣꯏꯔꯩ ꯂꯥꯛꯄ ꯀꯩꯁꯨ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯥꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯕꯅꯤꯅ ꯂꯨꯍꯦꯟ ꯁꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯄꯣꯏꯔꯩ ꯂꯥꯛꯄꯗꯤ ꯑꯗꯨꯃꯛ ꯂꯩꯀꯣꯜꯗ ꯊꯕꯛ ꯁꯨꯔꯤꯕꯤ ꯊꯥꯕꯜꯂꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯄꯣꯏꯔꯩ ꯂꯥꯛꯄꯅ ꯑꯗꯨꯝ ꯂꯩꯀꯣꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯕ ꯑꯃꯗꯤ ꯊꯥꯕꯜꯂꯩꯒꯤ ꯃꯔꯝꯗ ꯑꯗꯨꯃꯛ ꯍꯪꯕ ꯑꯁꯤꯗ ꯂꯨꯍꯦꯟ ꯁꯅꯥꯁꯨ ꯄꯣꯏꯔꯩ ꯂꯥꯛꯄꯅ ꯊꯥꯕꯜꯂꯩꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯄꯣꯏꯔꯩ ꯂꯥꯛꯄꯒꯤ ꯀꯥꯗꯅꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯨꯍꯦꯟ ꯁꯅꯥꯅ ꯃꯔꯨꯞꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯏꯗꯥꯔꯗꯤ ꯃꯁꯤꯗ ꯊꯤꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯔꯨꯞꯅ ꯄꯥꯝꯂꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧ ꯊꯥꯔꯒ ꯍꯥꯏꯅꯍꯜꯂꯨ ꯃꯇꯝꯗ ꯌꯥꯔꯛꯂꯣꯏꯗꯕ ꯂꯩꯇꯦ ꯌꯥꯔꯛꯇꯕꯒꯤ ꯃꯇꯤꯛꯁꯨ ꯅꯠꯇꯦ ꯄꯣꯏꯔꯩ ꯂꯥꯛꯄ ꯌꯥꯝ ꯇꯞꯅ ꯃꯔꯨꯞ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯣꯏ ꯇꯁꯦꯡꯅ ꯑꯩ ꯃꯥꯕꯨꯗꯤ
ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯗꯤ ꯍꯦꯛꯇ ꯄꯨꯁꯤꯟꯅꯕ ꯇꯧꯔꯁꯤ ꯀꯩꯅꯣ ꯉꯥꯏꯈꯣ ꯃꯔꯨꯞ ꯃꯇꯝ ꯈꯔ ꯈꯛꯇ ꯉꯥꯏꯈꯤꯁꯤ ꯑꯩ ꯃꯍꯥꯛꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯪꯕ ꯄꯥꯝꯃꯤ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯕ ꯉꯝꯒꯗꯣꯔꯤꯕꯅꯣ ꯃꯔꯨꯞꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯕ ꯄꯥꯝꯕꯅꯣ ꯑꯃꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯏꯇꯥꯎꯒꯤ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯅꯤꯡꯕ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯗꯨꯅ ꯃꯔꯨꯞꯅ ꯄꯥꯝꯂꯤꯕꯗꯣ ꯊꯨꯡꯅꯕ ꯁꯤꯟꯖꯒꯦ ꯃꯔꯨꯞ ꯑꯩ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯔꯨꯞ ꯃꯁꯤꯗ ꯀꯔꯤꯃꯨꯛ ꯆꯤꯡꯅꯗꯣꯏꯅꯣ ꯃꯔꯨꯞꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞ ꯊꯥꯕꯜꯂꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤ ꯑꯗꯨꯕꯨ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯃꯈꯜ ꯑꯃꯗ ꯆꯠꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯃꯈꯜ ꯑꯃꯗ ꯆꯠꯁꯤ ꯍꯥꯏꯕꯗꯤ ꯊꯥꯕꯜꯂꯩꯒꯤ ꯈꯨꯟꯗꯤ ꯀꯣꯅꯨꯡ ꯑꯁꯤꯒ ꯂꯥꯞꯅꯗꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯔꯨꯞꯅ ꯍꯥꯏꯔꯤꯁꯤꯕꯣ ꯂꯥꯟꯃꯤ ꯄꯨꯕ ꯃꯇꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯑꯗꯨꯒ ꯃꯈꯜ ꯑꯃꯔꯣꯝꯗ ꯆꯠꯁꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯝꯕ ꯃꯈꯜꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯕꯥꯅꯤ ꯈꯛꯇꯪ ꯆꯠꯁꯤ ꯑꯇꯩ ꯂꯥꯟꯃꯤ ꯌꯥꯎꯍꯟꯕ ꯌꯥꯗꯦ ꯑꯩꯒ ꯃꯔꯨꯞꯀ ꯂꯣꯏꯅꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯁꯨ ꯑꯩꯅ ꯃꯔꯨꯞ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯒꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯃꯤꯆꯝ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯆꯠꯀꯗꯕꯅꯤ ꯑꯗꯣ ꯃꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯀꯗꯕꯅꯤ ꯃꯁꯤꯗ ꯊꯥꯕꯜꯂꯩꯒꯤ ꯌꯨꯝꯁꯨ ꯈꯪꯂꯅꯤ ꯑꯗꯨꯒ ꯊꯥꯕꯜꯂꯩꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯪꯗꯣꯛꯀꯗꯕꯅꯤ ꯍꯣꯔꯦꯟ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯉꯝꯗ꯭ꯔꯁꯨ ꯍꯪꯆꯤꯠ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯁꯦꯜ ꯄꯥꯏꯕ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯕ ꯃꯁꯛ ꯐꯖꯕ ꯑꯗꯨꯒꯨꯝꯂꯕ ꯃꯃꯧ ꯑꯝꯇ ꯄꯥꯝꯗꯦ ꯐꯅ ꯂꯥꯏꯔꯕꯁꯨ ꯐꯅ ꯃꯁꯛ ꯊꯤꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯑꯄꯣꯛꯄꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ ꯑꯩꯅ ꯉꯁꯤ ꯃꯔꯨꯞꯇ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯛꯄꯤꯔꯛꯄ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯕ ꯆꯥꯡꯌꯦꯡ ꯑꯗꯨꯅꯤ ꯂꯣꯍꯦꯟ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯃꯔꯨꯞꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯌꯥꯖꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯌꯥꯅꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯤꯆꯝ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯂꯥꯛꯏ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯥꯕꯜꯂꯩ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯑꯦꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯗꯕꯒꯤ ꯊꯥꯕꯜꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯤ ꯊꯥꯕꯜꯂꯩꯗꯤ ꯋꯥ ꯑꯝꯇ ꯈꯨꯝꯗꯦ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯏꯟꯁꯥꯡꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯅꯕꯗꯤ ꯀꯃꯥꯏꯅ ꯆꯥꯕ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯗ꯭ꯔꯒ ꯏꯌꯥꯡꯒ ꯀꯪꯇ꯭ꯔꯤꯛ ꯀꯪꯅ ꯂꯩꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯈꯤꯇꯪ ꯉꯥꯡꯂꯒ ꯑꯃꯨꯛ ꯄꯪꯁꯤꯜꯂꯒ ꯂꯩꯈ꯭ꯔꯅꯤ ꯇꯧꯔꯤꯕꯁꯤ ꯅꯨꯡꯁꯤꯔꯅꯤ ꯀꯥꯏꯅ ꯇꯧꯖ ꯁꯥꯏꯕꯗꯤ ꯃꯥꯒꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗ ꯑꯗꯨꯝ ꯍꯦꯛ ꯉꯥꯡꯅꯕꯁꯤꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯇꯕꯁꯦ ꯀꯅꯥꯅꯕꯨ ꯆꯥꯅꯤꯡ ꯊꯣꯡꯉꯤꯅꯣ ꯊꯥꯕꯜꯂꯩ ꯇꯞꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯊꯣꯡꯉꯒꯦ ꯊꯥꯕꯜꯂꯩ ꯏꯟꯁꯥꯡ ꯍꯥꯎꯇꯕꯒꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯗꯕ ꯅꯠꯇꯦ ꯀꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯟꯅꯤ ꯏꯟꯁꯥꯡ ꯍꯥꯎꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯉꯥ ꯂꯩ ꯅꯪꯁꯦ ꯊꯕꯛꯁꯨ ꯇꯧꯅꯤ ꯃꯤꯋꯥꯁꯨ ꯑꯗꯨꯝ ꯇꯥꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛꯁꯤꯗ ꯅꯪꯁꯦ ꯑꯩꯅ ꯉꯥꯡꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯑꯩꯁꯤ ꯅꯪꯉꯣꯟꯗ ꯉꯥꯡꯕ ꯇꯟꯗꯅ ꯐꯅꯌꯥꯝꯅ ꯉꯥꯡꯗꯅꯕ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯅꯪꯁꯦ ꯅꯁꯥꯅ ꯋꯥꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯉꯥꯡꯗꯅꯕꯁꯦ ꯅꯪ ꯁꯤꯟꯗꯦꯕ ꯆꯥꯛꯁꯦ ꯑꯩꯈꯣꯏꯅꯗꯤ ꯆꯥꯔꯣꯏ ꯅꯪꯅ ꯊꯟꯅ ꯑꯗꯨꯝ ꯆꯥꯎꯔꯣ ꯀꯣ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛ ꯍꯥꯎꯇꯕ ꯏꯟꯁꯥꯡꯁꯤꯒ ꯆꯥꯕ ꯉꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ ꯊꯥꯕꯜꯂꯩ ꯃꯊꯟꯇ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯥꯕꯜꯂꯩ ꯋꯥꯏ ꯍꯥꯏꯗꯅ ꯂꯩꯔꯤ ꯅꯣꯡꯃꯒꯤ ꯃꯃꯥꯇꯣꯟꯒꯤ ꯃꯤꯆꯩ ꯇꯥꯗꯕ ꯅꯨꯃꯤꯠ ꯑꯁꯤ ꯁꯨꯡꯌꯥꯎ ꯍꯦꯛ ꯌꯥꯎꯗ꯭ꯔꯕꯅꯤ ꯊꯕꯛꯁꯨ ꯁꯤꯃ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯊꯥꯕꯜꯂꯩꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯃꯛꯇꯗ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯨꯍꯦꯟ ꯁꯅꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤ ꯂꯨꯍꯦꯟ ꯁꯅꯥ ꯏꯉꯛꯉꯛꯏ ꯊꯥꯕꯜꯂꯩꯒꯤ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯊꯥꯖꯗꯦ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯛꯄꯗꯨ ꯉꯁꯤꯗꯤ ꯈꯔ ꯉꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯑꯁꯤꯗꯤ ꯊꯝꯕꯥꯜ ꯂꯥꯛꯇꯦ ꯑꯍꯜ ꯈꯔ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯁꯨ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯗꯨꯅ ꯊꯥꯕꯜꯂꯩ ꯃꯊꯟꯇ ꯆꯠꯀꯗꯕ ꯑꯣꯏꯕꯅ ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯏ ꯃꯥꯅ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯤꯉꯩꯗ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯊꯥꯕꯜꯂꯩ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ
ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯂꯥꯛꯄꯅꯤ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯂꯩ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯂꯥꯛꯄꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩ ꯄꯣꯏꯔꯩ ꯂꯥꯛꯄ ꯋꯥꯗꯣ ꯊꯥꯕꯜꯂꯩꯅ ꯃꯔꯛ ꯊꯠꯂꯒ ꯑꯩ ꯍꯥꯟꯅ ꯈꯪꯖꯩ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯊꯥꯕꯜꯂꯩꯗ ꯑꯩ ꯋꯥ ꯑꯃꯈꯛ ꯍꯥꯏꯖꯒꯦ ꯑꯩꯅ ꯍꯥꯏꯒꯗꯣꯔꯤ ꯋꯥꯁꯦ ꯑꯩꯍꯥꯛ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯊꯥꯛ ꯑꯁꯦ ꯄꯨꯁꯤꯟꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎ ꯑꯩꯅ ꯍꯥꯏꯒꯗꯣꯔꯤ ꯋꯥꯁꯦ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯥꯕꯜꯂꯩ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕꯁꯦ ꯂꯩꯀꯣꯜꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯪꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯊꯥꯕꯜꯂꯩ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯍꯥꯛ ꯌꯥꯔꯣ ꯅꯍꯥꯛ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯣ ꯉꯥꯛꯄꯤꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯗꯤ ꯑꯇꯣꯟꯕ ꯃꯄꯣꯛꯇ ꯄꯣꯛꯄꯤꯅꯤ ꯂꯩꯃ ꯑꯣꯏꯕꯒꯤ ꯐꯝ ꯑꯗꯣ ꯑꯩꯍꯥꯛ ꯃꯇꯤꯛ ꯆꯥꯖꯗꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯃꯁꯤꯗ ꯏꯕꯥꯅꯤꯒꯤ ꯊꯥꯛ ꯄꯨꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛ ꯑꯁꯦ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯂꯩꯃꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯑꯩ ꯆꯠꯂꯅꯤ ꯃꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯒ ꯆꯠꯄ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯣ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯔꯣꯏ ꯍꯧꯖꯤꯛ ꯅꯍꯥꯛ ꯌꯨꯝ ꯐꯥꯎꯕ ꯌꯧꯔꯨꯔꯣ ꯏꯃꯥꯒꯤ ꯕꯣꯔ ꯐꯪꯂꯕ ꯃꯇꯝꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯇꯣꯡꯂꯒ ꯑꯩꯍꯥꯛ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯊꯥꯕꯜꯂꯩ ꯋꯥ ꯑꯝꯇ ꯈꯨꯝꯗꯦ ꯄꯣꯏꯔꯩ ꯂꯥꯛꯄ ꯍꯟꯖꯤꯟꯅ ꯋꯥꯗꯣ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯍꯧꯖꯤꯛ ꯃꯇꯝ ꯊꯤꯟꯊꯍꯜꯂꯒꯅꯨ ꯊꯥꯕꯜꯂꯩ ꯃꯀꯣꯛ ꯅꯣꯜꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯄꯥꯎ ꯄꯨꯝꯕ ꯂꯨꯍꯦꯟ ꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯂꯩꯃꯁꯨ ꯂꯣꯏꯅ ꯇꯥꯔꯦ ꯁꯣꯝꯗꯅ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯕꯗꯨ ꯂꯥꯞꯅ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯂꯣꯏꯅ ꯎꯔꯤ ꯃꯍꯥꯛꯁꯨ ꯄꯣꯏꯔꯩ ꯂꯥꯛꯄ ꯑꯁꯤ ꯃꯁꯛ ꯈꯪꯏ ꯃꯍꯥꯛꯇꯤ ꯑꯗꯨꯝꯅ ꯊꯥꯕꯜꯂꯩ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯥꯕꯜꯂꯩ ꯑꯗꯨꯕు ꯃꯌꯨꯝ ꯌꯧꯔꯛꯄ ꯉꯥꯏꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯊꯥꯕꯜꯂꯩꯅ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯇꯣꯟꯕꯤꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯍꯦ ꯅꯪ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯔꯥ ꯍꯥ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯨꯒ ꯏꯔꯥꯡ ꯇꯧꯕ ꯆꯠꯂꯤꯔꯥ ꯍꯥ ꯏꯔꯥꯡ ꯇꯧꯕ ꯆꯠꯂꯤꯔꯥ ꯍꯥꯏꯕ ꯅꯪ ꯏꯃꯥ ꯑꯩ ꯍꯦ ꯌꯥꯔꯦ ꯅꯪꯒꯤ ꯇꯧꯁꯤꯟꯅꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯎꯍꯧꯔꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯒꯤ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧ ꯂꯩꯃꯗꯨꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯧꯔꯤꯕ꯭ꯔꯣ ꯍꯥ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯁꯥꯅꯅꯦ ꯅꯁꯥꯒꯤ ꯊꯥꯛꯇꯣ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯅꯁꯥꯅ ꯅꯁꯥꯁꯤ ꯀꯅꯥꯅꯣ ꯅꯪ ꯈꯪꯖꯗ꯭ꯔꯦꯅꯦ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯃꯈꯣꯜ ꯑꯗꯨ ꯋꯥꯡꯈꯠꯂꯛꯏ ꯏꯁ ꯊꯤꯛ ꯅꯦꯝꯕ ꯅꯪꯅ ꯊꯥ ꯂꯥꯝꯕꯒꯁꯨ ꯁꯥꯔꯤ ꯍꯩ ꯅꯁꯥꯗꯣ ꯂꯨꯈꯥ ꯀꯣꯝꯗ ꯍꯧꯔꯛꯄ ꯅꯃꯥꯅ ꯄꯥꯔꯅ ꯀꯣꯟꯗꯕ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯀꯥꯎꯒꯅꯨ ꯈꯪꯂꯕ꯭ꯔꯥ ꯃꯤꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯪꯅ ꯂꯩꯕꯗꯣ ꯅꯇꯤꯛ ꯅꯄꯥ ꯌꯥꯝꯅ ꯆꯥꯗꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯀꯣ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯒꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯀꯣꯅꯨꯡꯗ ꯂꯩꯔꯕꯁꯨ ꯅꯃꯤꯠꯇꯣ ꯅꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯒ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯉꯕ꯭ꯔꯥ ꯍꯦ ꯈꯪꯂꯕ꯭ꯔꯅꯦ ꯊꯥꯕꯜꯂꯩ ꯌꯥꯝ ꯇꯞꯅ ꯏꯃꯥ ꯑꯩ ꯈꯪꯉꯤ ꯑꯩ ꯑꯗꯨꯝꯅ ꯇꯧꯔꯣꯏ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯇꯧꯁꯤꯟꯅꯕꯗꯤ ꯃꯁꯤꯅꯁꯤꯁꯨ ꯀꯌꯥꯗ ꯊꯤꯔꯤꯅꯣ ꯍꯩ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅꯅꯦ ꯂꯣꯏꯅ ꯎꯍꯧꯔꯕ ꯈꯪꯂꯕ꯭ꯔꯥ ꯂꯣꯏꯅ ꯎꯍꯧꯔꯕ ꯀꯣ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯎꯍꯧꯔꯕ ꯃꯁꯤ ꯑꯩ ꯁꯨꯝꯅꯦ ꯏꯁꯤꯡ ꯂꯥꯛꯀꯦ ꯇꯧꯏꯗ ꯃꯁꯤꯅꯦ ꯅꯪꯀꯣ ꯅꯪ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯨꯝꯗꯒ ꯆꯪꯍꯜꯂꯣꯏꯗ ꯃꯁꯤ ꯍꯩ ꯂꯝꯖꯥ ꯁꯔꯥ ꯅꯪ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯄꯤꯒ ꯇꯥꯁꯤꯟꯅꯗꯅ ꯂꯤꯂꯥꯗꯤ ꯍꯩꯔꯦꯗ ꯏꯕꯦꯝꯃ ꯑꯩꯁꯦ ꯈꯣꯏꯗꯧ ꯁꯨꯝ ꯍꯦꯛ ꯁꯥꯎꯒꯠꯍꯟꯕ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯇꯣꯟꯕꯤꯗꯨ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯀꯂꯛꯄꯒꯤ ꯃꯩ ꯑꯗꯨ ꯍꯦꯟꯒꯠꯂꯛꯇꯨꯅ ꯆꯪꯁꯤꯜꯂꯒ ꯊꯥꯕꯜꯂꯩꯕꯨ ꯗꯝꯗꯝ ꯐꯨꯊꯔꯛꯏ ꯅꯪꯅ ꯁꯤꯔꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯍꯟꯕ ꯅꯪ ꯂꯝꯖꯥ ꯁꯔꯥ ꯅꯪꯅ ꯃꯤꯒꯤ ꯃꯅꯤꯃꯨꯛꯇ ꯄꯥꯟꯕꯒꯁꯨ ꯁꯥꯔꯤꯅꯦ ꯅꯪ ꯌꯨꯝꯁꯤꯗꯒ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯌꯨꯝꯁꯤꯗꯅꯦ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯜꯂꯩꯕꯨ ꯂꯨꯁꯝ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ ꯊꯥꯕꯜꯂꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯃꯄꯤꯗꯤ ꯂꯦꯞꯄ ꯂꯩꯇꯨꯅ ꯁꯤꯟꯊꯔꯛꯏ ꯃꯃꯥꯇꯣꯟꯕꯤꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯊꯥꯕꯜꯂꯩꯕꯨ ꯂꯨꯁꯝ ꯄꯥꯏꯔꯒ ꯁꯨꯃꯥꯡꯗ ꯏꯟꯊꯣꯔꯛꯏ ꯊꯥꯕꯜꯂꯩ ꯁꯨꯃꯥꯡ ꯑꯗꯨ ꯇꯨꯁꯤꯜꯂꯤ ꯃꯃꯥꯇꯣꯟꯕꯤꯗꯨ ꯌꯦꯡꯊꯣꯔꯛꯄꯗꯨꯗꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯂꯩꯃ ꯄꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯃꯃꯥꯇꯣꯟꯕꯤꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯏ ꯇꯧꯔꯤꯕꯁꯤꯡ ꯑꯃꯗꯤ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ
ꯂꯩꯃꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯊꯥꯕꯜꯂꯩꯕꯨ ꯆꯤꯡꯈꯠꯄꯤ꯫ ꯄꯣꯏꯔꯩ ꯂꯥꯛꯄ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯅꯝꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯋꯥꯔꯧꯕ ꯌꯥꯗꯦ꯫ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯒꯗꯧꯔꯤꯕ ꯊꯥꯕꯜꯂꯩꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ꯫ ꯃꯁꯤꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯊꯤꯡꯕꯒꯤꯁꯨ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯃꯅ ꯊꯥꯛ ꯅꯦꯝꯕ ꯋꯥꯡꯕ ꯍꯥꯏꯅ ꯃꯁꯤ ꯃꯤꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯁꯣꯝꯒꯨꯝꯅ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯄ ꯃꯤꯒꯤꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦ꯫ ꯍꯌꯦꯡ ꯑꯁꯦ ꯊꯥꯕꯜꯂꯩꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯁꯣꯏꯗ ꯂꯨꯍꯣꯡꯒꯅꯤ꯫ ꯁꯣꯝꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯒꯤ ꯂꯩꯃꯒꯤꯗꯤ ꯃꯃꯥꯅꯤ, ꯃꯃꯥ ꯑꯇꯣꯝꯕꯤ, ꯃꯆꯥꯕꯨ ꯑꯣꯠꯄꯤ ꯃꯃꯥ, ꯃꯆꯥꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯃꯃꯥ, ꯏꯃꯨꯡꯒꯤ ꯗꯥꯏꯗ ꯄꯨꯝꯕ ꯅꯆꯥꯅꯨꯄꯤꯗ ꯂꯣꯏꯅ ꯊꯥꯡꯒꯠꯄꯤ ꯃꯃꯥ, ꯃꯃꯥ ꯑꯇꯣꯝꯕꯤ, ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩ ꯂꯥꯛꯄ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯂꯨꯍꯦꯟꯁꯅ ꯑꯗꯨꯃꯛ ꯏꯟꯅꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯃꯈꯣꯏ ꯈꯔꯁꯨ ꯏꯟꯅꯈ꯭ꯔꯦ꯫ ꯂꯩꯃꯅ ꯊꯥꯕꯜꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯏꯈꯨꯠꯇ ꯂꯣꯏꯅ ꯇꯥꯕ ꯉꯥꯛꯇꯅꯤ, ꯆꯠꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯣꯔꯣꯛꯀꯨꯝꯕ ꯃꯐꯝ ꯑꯁꯤꯗꯅꯦ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯔꯁꯤ ꯐꯥꯎꯕ ꯁꯠꯈꯤꯒꯗꯧ ꯃꯥꯜꯂꯤ, ꯆꯠꯁꯤ꯫ ꯏꯆꯥꯅꯨꯄꯤ ꯏꯃꯥꯒꯤ ꯃꯥꯡ ꯊꯥꯎ꯫ ꯊꯥꯕꯜꯂꯩ ꯃꯌꯨꯝ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ, ꯂꯩꯃꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯂꯝꯗꯕ ꯅꯤꯡꯊꯧ ꯑꯗꯨ ꯍꯧꯖꯤꯛꯇ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯑꯆꯥꯟ ꯃꯤꯔꯩ ꯅꯥꯏꯕ ꯑꯩꯒꯤ ꯏꯁꯣꯔꯒꯨꯝꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯆꯥꯕꯨ ꯑꯁꯨꯛ ꯇꯥꯊꯤꯅ ꯇꯧꯕ, ꯏꯆꯥꯅ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯈꯤ ꯃꯇꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯥꯁꯤ ꯊꯥꯖꯗꯦ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ, ꯑꯩꯒꯤ ꯏꯇꯥꯎꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯟꯁꯤ ꯀꯟꯕꯤꯔꯛꯏ ꯍꯥꯏꯕꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯖꯠꯇꯤ ꯀꯗꯥꯏ? ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯨꯛꯌꯦꯡ ꯌꯦꯡꯁꯤꯟꯗꯕ꯭ꯔꯥ? ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯗꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯇꯥꯕꯗ ꯇꯨ ꯆꯨꯡꯂꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯅꯆꯥ ꯑꯁꯨꯛ ꯌꯥꯝꯅ ꯅꯧꯅ ꯏꯃꯨꯡꯒꯤ ꯗꯥꯏꯗ ꯄꯨꯝꯕ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯍꯥꯛꯅ ꯍꯥꯏꯕꯤꯈ꯭ꯔꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯆꯥꯅꯤ, ꯅꯪꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯅꯆꯥꯁꯤꯗ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯒꯤ ꯃꯍꯨꯠꯇ ꯀꯂꯛꯄ ꯑꯣꯏꯅ ꯐꯥꯎꯔꯤꯕ, ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯅꯆꯥꯁꯤꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕꯗ ꯃꯥꯒꯤ ꯃꯃꯥꯅ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯃꯨꯡ ꯐꯥꯎꯕ ꯌꯧꯗꯕ ꯃꯈꯩ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯆꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯅꯤꯡꯊꯧꯗ ꯃꯈꯨꯔ ꯈꯨꯗ ꯀꯨꯜꯂꯒ ꯍꯥꯏꯖꯔꯤ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯌꯥꯝꯅ ꯂꯥꯟꯖꯔꯦ, ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧꯗꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ, ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯅꯍꯥꯛꯅ ꯅꯔꯥꯜ ꯀꯌꯥ ꯂꯪꯁꯤꯜꯂꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯥ ꯊꯥꯕꯜꯂꯩꯗ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯦ, ꯃꯥꯒꯤ ꯑꯋꯥ ꯃꯤꯀꯨꯞ ꯂꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯆꯥꯁꯤꯗꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯐꯖꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯤꯗ꯭ꯔꯕꯤ ꯃꯃꯥ ꯅꯉꯣꯟꯗ ꯗꯟꯗꯤ ꯐꯪꯂꯦ ꯍꯥꯏꯕ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯃꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯏꯆꯥ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯅꯤꯡꯗꯦ꯫ ꯃꯁꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯅꯠꯇꯦ, ꯏꯆꯥ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯄꯨꯡ ꯐꯥꯍꯟꯅꯤꯡꯂꯨꯕꯒꯤꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯂꯩꯃꯅ ꯀꯣꯅꯨꯡꯂꯣꯝꯗ ꯈꯣꯡꯁꯥꯟꯅꯕ ꯇꯥꯛꯄꯤꯔꯛꯏ, ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯩꯍꯧꯔꯤ꯫ ꯊꯥꯕꯜꯂꯩꯗꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯂꯥꯛꯄꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯄꯨꯈꯤꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯜꯂꯩ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯆꯩ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯨꯗꯒꯤ ꯊꯥꯕꯜꯂꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤꯔꯝꯃꯤ꯫